ꯈꯥꯏꯅꯕꯒꯤ ꯅꯠꯇꯕ ꯏꯁꯩ ꯑꯃꯅꯤꯗꯪ ꯂꯧꯈꯠꯆꯒꯦ ꯏꯁꯩ ꯑꯍꯨꯝ ꯈꯛꯇꯪ ꯁꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯅꯤꯡꯉꯣꯜꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯌꯥꯕ ꯏꯁꯩꯁꯤꯡꯗꯒꯤ ꯂꯧꯈꯠꯆꯔꯒ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯤ ꯍꯥꯏꯔꯒꯦ ꯑꯣ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯤ ꯍꯥꯏꯔꯒꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯤ ꯍꯥꯏꯔꯒꯦ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯤ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯀꯣꯏ ꯀꯣꯏꯕ ꯅꯪꯒꯤ ꯀꯣꯏ ꯀꯣꯏꯕ ꯅꯪꯒꯤ ꯃꯨꯔ ꯁꯝꯂꯥꯡꯗꯨꯅ ꯑꯃꯪꯕ ꯅꯣꯡꯍꯧ ꯉꯝꯖꯕꯤꯅꯤ ꯍꯥꯏꯔꯒꯦ ꯑꯃꯪꯕ ꯅꯣꯡꯍꯧ ꯉꯝꯖꯕꯤꯅꯤ ꯍꯥꯏꯔꯒꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯤ ꯍꯥꯏꯔꯒꯦ ꯑꯣ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅꯤ ꯍꯥꯏꯔꯒꯦ ꯌꯦꯡꯂꯤ ꯃꯈꯩ ꯅꯍꯥꯛꯁꯦ ꯄꯦꯟꯕ ꯅꯥꯏꯗꯔꯦ ꯁꯨꯝꯍꯠꯄꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨꯅ ꯑꯣ ꯌꯦꯡꯂꯤ ꯃꯈꯩ ꯅꯍꯥꯛꯁꯦ ꯄꯦꯟꯕ ꯅꯥꯏꯗꯔꯦ ꯁꯨꯝꯍꯠꯄꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨꯅ ꯀꯦꯔꯤ ꯃꯈꯩꯒꯤ ꯄꯛꯇ ꯄꯛꯆꯕꯤꯅꯤ ꯀꯦꯔꯤ ꯃꯈꯩꯒꯤ ꯄꯛꯇ ꯄꯛꯆꯕꯤꯅꯤ ꯉꯥꯎꯍꯟꯕꯤꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯇꯥꯍꯟꯗꯔꯦ ꯉꯥꯎꯍꯟꯕꯤꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯇꯥꯍꯟꯗꯔꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯆꯤꯟꯕꯥꯜꯅ ꯂꯩꯔꯥꯡ ꯒꯨꯂꯥꯞꯅꯤ ꯍꯥꯏꯔꯒꯦ ꯑꯣ ꯂꯩꯔꯥꯡ ꯒꯨꯂꯥꯞꯅꯤ ꯍꯥꯏꯔꯒꯦ ꯊꯥꯖ ꯂꯤꯁꯤꯡ ꯂꯛꯇꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤꯔꯤ ꯅꯪꯒꯤ ꯁꯛꯇꯝꯅꯤ ꯑꯣ ꯊꯥꯖ ꯂꯤꯁꯤꯡ ꯂꯛꯇꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯁꯛꯇꯝꯅꯤ ꯏꯉꯥꯒꯤ ꯅꯣꯡꯍꯧꯅ ꯀꯥꯏꯖꯕꯤꯅꯤ ꯏꯉꯥꯒꯤ ꯅꯣꯡꯍꯧꯅ ꯀꯥꯏꯖꯕꯤꯅꯤ ꯅꯪꯒꯤ ꯃꯨꯔꯟ ꯁꯝꯂꯥꯡ ꯎꯕꯅ ꯅꯪꯒꯤ ꯃꯨꯔꯟ ꯁꯝꯂꯥꯡ ꯎꯕꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯤꯁꯅꯥꯅ ꯁꯖꯤ ꯃꯤꯇꯥꯅꯤ ꯍꯥꯏꯔꯒꯦ ꯁꯖꯤ ꯃꯤꯇꯥꯅꯤ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯀꯣꯏ ꯀꯣꯏꯕ ꯅꯪꯒꯤ ꯀꯣꯏ ꯀꯣꯏꯕ ꯅꯪꯒꯤ ꯃꯨꯔ ꯁꯝꯂꯥꯡꯗꯨꯅ ꯑꯃꯪꯕ ꯅꯣꯡꯍꯧ ꯉꯝꯖꯕꯤꯅꯤ ꯍꯥꯏꯔꯒꯦ ꯑꯃꯪꯕ ꯅꯣꯡꯍꯧ ꯉꯝꯖꯕꯤꯅꯤ ꯍꯥꯏꯔꯒꯦ ꯑꯃꯪꯕ ꯅꯣꯡꯍꯧ ꯉꯝꯖꯕꯤꯅꯤ ꯍꯥꯏꯔꯒꯦ ꯑꯃꯪꯕ ꯅꯣꯡꯍꯧ ꯉꯝꯖꯕꯤꯅꯤ